Department of Fishery na sinduna chahi khudingi ningol chakhubaga mari leinana pangthokpa ngagi mela ngasi Mapal Kangjeibung da pangthokre thorom aduda Manipur gi Chief Minister and Biren Fishery Minister S Rajan Director H Bal Krishna amadi atai maru oiba mioi kayasu saruk yakhe ngagi mela asida indigenous fish pengba ngaton amadi atai Indian major calf kayasu tongan ba district singdagi ngami singna pukhalaktuna tongan ba stall kayada yonke Department nga khwaidagi yamna puthokpa ngamida prize su pigadori thorom aduga mari leinana Chief Minister and Biren hai Manipur haiba state asi nga pamna chana ba state amane Manipur da puthokliba nga gi chang asi darkar leibedagi watna puthokle masi mensinna balenga asina kanna honari Department asina handaktagi meitai sereng marang kaina puthokna ba thabak lokhat pa hore ngami singidamak lenga asina pangba yaba mateng pangani haiki Fishery Minister S Rajan hai state asigi oina nga gi pothok marang kaina puthokna ba department asina tongan ba technology kaya sizinaduna puthokna ba honare ngami singi yaifana ba thabak kaya leptana lokhatle nat ki oiba nga khwaidagi yamna puthokpa yauna atai Indian major ka puthokpa singsu manamathum pigani haiki